ꯅꯣꯡ ꯅꯨꯡꯁꯤꯠ ꯃꯔꯛꯇ ꯍꯤ ꯍꯣꯟꯈ꯭ꯔꯤꯕ ꯄꯥꯈꯪ ꯑꯅꯤꯗꯨ ꯂꯣꯛꯇꯥꯛ ꯂꯥꯟꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ꯫ ꯆꯠꯇꯕꯗꯤ ꯌꯥꯗꯦ, ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯄꯟꯊꯨꯡ ꯌꯧꯗꯕ ꯌꯥꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯎꯄꯥꯏꯗꯤ ꯂꯩꯇ꯭ꯔꯦ꯫ ꯂꯣꯛꯇꯥꯛ ꯏꯃꯥꯒꯤ ꯏꯊꯛ ꯏꯄꯣꯝꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯉꯥꯏꯍꯥꯛ ꯄꯜꯂꯨ ꯇꯝꯈ꯭ꯔꯦ꯫ ꯑꯗꯨꯅ ꯑꯅꯛꯄꯗ ꯐꯨꯝ ꯃꯊꯛꯇ ꯂꯩꯔꯤꯕ ꯁꯪ ꯑꯃꯗ ꯇꯞꯅ ꯇꯞꯅ ꯍꯣꯟꯖꯤꯜꯂꯛꯂꯦ꯫ ꯏꯪꯕꯅꯁꯨ ꯂꯣꯏꯔꯦ, ꯁꯪꯗꯨꯗ ꯉꯥꯏꯍꯥꯛ ꯆꯪꯖꯐꯝ ꯂꯧꯅꯅꯕ ꯀꯥꯈꯠꯈ꯭ꯔꯦ꯫ ꯁꯪꯗꯨꯗ ꯑꯍꯜ ꯑꯅꯤꯈꯛ ꯃꯩ ꯇꯤꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯐꯨꯝꯁꯪ ꯑꯗꯨꯗ ꯂꯩꯔꯛꯄ ꯀꯨꯏꯔꯦ, ꯃꯇꯩ ꯃꯅꯥꯎꯅꯤ꯫ ꯍꯔꯥꯎ ꯍꯔꯥꯎ ꯄꯥꯈꯪ ꯑꯅꯤꯗꯨꯕꯨ ꯀꯧꯁꯤꯜꯂꯦ, ꯆꯦꯔꯪꯅ ꯌꯣꯝꯂꯛꯄ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯅꯩ꯫ ꯑꯗꯨꯒ ꯑꯍꯜ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯃꯩ ꯇꯤꯛꯄ ꯌꯥꯎꯔꯔꯦ꯫ ꯃꯃꯥꯒꯨꯝꯕꯤ ꯅꯨꯄꯤꯗꯨꯅ ꯃꯈꯣꯏꯒꯤ ꯆꯥꯛꯀꯤ ꯋꯥ ꯄꯜꯂꯛꯏ, ꯆꯥꯕ ꯅꯪꯂꯔꯣꯏ ꯍꯥꯏꯖꯩ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯪꯗ ꯂꯣꯏꯒꯦ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝ ꯆꯪꯈ꯭ꯔꯦ꯫ ꯐꯝꯃꯤꯟꯅꯔꯤꯕ ꯑꯍꯜꯗꯨꯅ ꯋꯥꯔꯤ ꯍꯧꯔꯛꯏ꯫ ꯏꯆꯥ ꯑꯅꯤꯗꯤ ꯃꯤꯡꯅ ꯀꯔꯤ ꯀꯔꯤ ꯀꯧꯏ? ꯄꯥꯕꯨꯡ ꯃꯥꯅ ꯁꯨꯔꯁ, ꯑꯗꯨꯒ ꯑꯩꯅ ꯊꯧꯉꯝꯕ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯕꯤꯌꯨ꯫ ꯅꯈꯣꯏꯒꯤ ꯑꯁꯦꯡꯕ ꯃꯤꯡ ꯂꯩꯐꯝꯗꯤ ꯇꯛꯅꯗ꯭ꯔꯦꯀꯣ? ꯇꯛꯅꯗ꯭ꯔꯦ ꯄꯥꯕꯨꯡ, ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ꯫ ꯃꯅꯤꯄꯨꯔ ꯑꯁꯦ ꯏꯌꯨꯝꯅꯤ, ꯑꯍꯜ ꯂꯃꯟ ꯄꯨꯝꯅꯃꯛ ꯏꯃꯥ ꯏꯄꯥ ꯉꯥꯛꯇꯅꯤ꯫ ꯉꯁꯤ ꯄꯥꯕꯨꯡ ꯈꯣꯏꯅ ꯑꯁꯨꯛꯅ ꯇꯧꯕꯤꯔꯤꯕꯁꯤꯗꯤ ꯐꯩ ꯏꯆꯥꯁꯥ, ꯅꯈꯣꯏꯒꯤ ꯅꯤꯡꯕ ꯊꯨꯡꯅꯕ ꯑꯗꯨꯝ ꯍꯣꯠꯅꯧ꯫ ꯑꯩꯒꯤꯁꯨ ꯏꯆꯥ ꯅꯨꯄꯥ ꯑꯃꯈꯛ ꯄꯣꯛꯆꯕꯗꯨ ꯅꯈꯣꯏꯒꯨꯝꯅ ꯆꯠꯈ꯭ꯔꯦ꯫ ꯆꯍꯤ 5 ꯐꯥꯔꯦ ꯃꯁꯛ ꯎꯗꯕ꯫ ꯑꯍꯜꯗꯨ ꯃꯗꯨ ꯍꯥꯏꯅ ꯍꯥꯏꯅ ꯃꯄꯤ ꯇꯥꯔꯛꯏ꯫ ꯈꯨꯗꯩ ꯃꯆꯤ ꯑꯃꯅ ꯇꯩꯊꯣꯛꯈꯤ꯫ ꯆꯥꯛ ꯊꯣꯡꯂꯤꯕꯤꯗꯨꯁꯨ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯅꯍꯥ ꯑꯅꯤꯗꯨꯁꯨ ꯇꯨꯃꯤꯟꯅ ꯂꯩꯅꯩ꯫ ꯊꯧꯉꯝꯕꯅ ꯑꯆꯤꯛꯄꯕꯨ ꯊꯨꯒꯥꯏꯗꯨꯅ ꯋꯥ ꯉꯥꯡꯂꯛꯏ꯫ ꯄꯥꯕꯨꯡ, ꯀꯔꯤ ꯃꯤꯡ ꯀꯧꯈꯤꯕꯒꯦ? ꯅꯈꯣꯏꯒꯤ ꯃꯤꯡꯗ ꯐꯧꯔꯨꯡꯕ ꯀꯧꯏ ꯍꯥꯏ꯫ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯃꯤꯡꯗꯤ ꯁ꯭ꯌꯥꯝ ꯀꯨꯃꯥꯔ ꯀꯧꯕꯅꯤ꯫ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯔꯤ ꯍꯥꯏꯕ꯭ꯔꯥ? ꯃꯥꯒꯤ ꯃꯔꯝꯒꯤꯗꯃꯛ ꯁꯤꯐꯥꯏꯅ ꯑꯣꯠꯄꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯃꯥꯒ ꯑꯩꯒ ꯖꯤꯕ ꯍꯤꯡꯅꯕ ꯃꯐꯝꯁꯤꯗ ꯂꯣꯠꯂꯤꯕꯅꯤ꯫ ꯑꯍꯜꯗꯨ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗ꯭ꯔꯦ, ꯄ꯭ꯔꯦꯝꯅ ꯐꯨꯟꯒꯠꯈꯤꯕ ꯃꯥꯜꯂꯤ꯫ ꯅꯨꯄꯤ ꯑꯍꯜꯗꯨꯁꯨ ꯀꯞꯄ ꯃꯈꯣꯜ ꯊꯣꯛꯂꯛꯏ꯫ ꯃꯌꯥꯡ ꯁꯤꯟꯕꯁꯨ ꯇꯣꯛꯇꯦ꯫ ꯃꯆꯥꯒꯨꯝꯕ ꯑꯅꯤꯗꯨꯅ ꯆꯥꯈꯤꯅꯕ ꯆꯥꯛ ꯂꯣꯏꯅꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯤ꯫ ꯃꯗꯨꯅ ꯃꯆꯥꯒꯤ ꯃꯌꯥꯗ ꯇꯥꯕ ꯑꯣꯏꯁꯅꯨ ꯈꯟꯖꯕꯅꯤ꯫ ꯄꯥꯈꯪ ꯑꯅꯤꯗꯨꯁꯨ ꯃꯊꯃꯣꯏ ꯄꯦꯠꯇꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯊꯃꯣꯏ ꯁꯣꯟꯕ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗꯦ꯫ ꯂꯥꯛꯁꯤꯟꯈꯤ ꯃꯈꯣꯏ, ꯃꯊꯃꯣꯏ ꯅꯨꯡꯒꯨꯝ ꯀꯟꯁꯤꯜꯍꯜꯂꯒ ꯃꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯊꯣꯔꯛꯂꯕ ꯉꯥꯛꯇꯅꯤ꯫ ꯆꯍꯤ 5 ꯍꯥꯏꯕꯗꯨꯗꯤ ꯃꯈꯣꯏꯁꯨ ꯐꯥꯔꯔꯤꯅꯤ꯫ ꯊꯧꯉꯝꯕꯅ ꯁ꯭ꯌꯥꯝ ꯀꯨꯃꯥꯔꯒꯤ ꯏ ꯄꯥꯎ ꯂꯧꯔꯒ ꯁꯣꯏꯗꯅ ꯈꯪꯍꯜꯂꯛꯀꯦ ꯍꯥꯏꯔꯒ ꯋꯥꯔꯤꯗꯨ ꯇꯦꯟꯁꯤꯟꯈꯤ꯫ ꯆꯥꯛ ꯆꯥꯃꯤꯟꯅꯔꯦ, ꯃꯇꯝ ꯌꯥꯗ꯭ꯔꯦ, ꯅꯣꯡ ꯅꯨꯡꯁꯤꯠꯁꯨ ꯈꯔ ꯅꯦꯝꯊꯈ꯭ꯔꯦ꯫ ꯑꯍꯜ ꯑꯅꯤꯗꯨꯕꯨ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯝ ꯂꯤꯊꯣꯛꯈ꯭ꯔꯒꯅꯤ ꯃꯇꯥꯒꯨꯝ ꯅꯍꯥ ꯑꯅꯤꯗꯨ ꯑꯃꯝꯕꯗ ꯍꯤ ꯍꯣꯟꯗꯣꯛꯈ꯭ꯔꯦ꯫ ꯑꯍꯜ ꯑꯅꯤꯗꯨ ꯑꯍꯤꯡ ꯆꯨꯞꯄ ꯇꯨꯝꯕ ꯌꯥꯈꯤꯗꯦ꯫ ꯃꯆꯥꯒꯤꯁꯨ ꯈꯜꯂꯤ, ꯃꯆꯥꯒꯨꯝꯕ ꯑꯅꯤꯗꯨꯒꯤꯁꯨ ꯑꯃꯨꯛꯁꯨ ꯈꯜꯂꯤ꯫ ꯁ꯭ꯌꯥꯝ ꯀꯨꯃꯥꯔꯒꯤ ꯃꯄꯥꯕꯨꯡꯗꯨ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ, ꯍꯧꯈ꯭ꯔꯕ ꯎꯇꯣꯡ ꯑꯃꯗ ꯆꯦꯛꯁꯤꯟꯅ ꯊꯝꯕ ꯆꯤꯊꯤ ꯑꯃ ꯂꯧꯊꯣꯛꯂꯨꯔꯒ ꯄꯥꯕ ꯍꯧꯔꯛꯏ꯫ ꯃꯆꯥꯅ ꯃꯥꯡꯈꯤꯕ ꯅꯨꯃꯤꯗꯥꯡꯗꯨꯗ ꯏꯔꯝꯕꯅꯤ꯫ ꯏꯃꯥ, ꯄꯥꯕꯨꯡ, ꯉꯁꯤꯗꯤ ꯅꯆꯥ ꯆꯠꯄ ꯇꯥꯔꯦ꯫ ꯏꯃꯥ ꯃꯅꯤꯄꯨꯔꯅ ꯑꯩꯕꯨꯁꯨ ꯀꯧꯔꯦ꯫ ꯉꯁꯤ ꯏꯔꯝꯗꯝꯁꯤꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯀꯌꯥꯁꯤ ꯀꯣꯛꯍꯟꯁꯤ ꯍꯥꯏꯔꯕꯗꯤ ꯀꯔꯤꯅꯣ ꯑꯃꯗꯤ ꯇꯧꯕ ꯇꯥꯏ꯫ ꯏꯔꯝꯗꯝꯁꯤꯒꯤ ꯏꯇꯤꯍꯥꯁ ꯏꯕ ꯂꯦꯞꯂꯦ꯫ ꯏꯄꯥ ꯏꯄꯨꯅ ꯎꯠꯂꯝꯕ ꯊꯧꯅꯥ ꯀꯅꯥꯅꯁꯨ ꯂꯧꯕꯤꯗ꯭ꯔꯦ꯫ ꯏꯇꯤꯍꯥꯁ ꯂꯩꯇ꯭ꯔꯕ ꯂꯝꯗꯝꯅ ꯀꯔꯤ ꯑꯣꯏꯍꯧꯒꯅꯤ? ꯑꯩꯈꯣꯏꯒꯤ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯄꯨꯝꯕ ꯃꯤꯒꯤ ꯃꯈꯨꯠꯇ ꯂꯩꯈ꯭ꯔꯕꯗ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯊꯣꯛꯇꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ꯫ ꯑꯩꯈꯣꯏꯕꯨ ꯇꯨꯡꯒꯤ ꯃꯤꯔꯣꯜꯅ ꯀꯔꯤ ꯍꯥꯏꯍꯧꯒꯅꯤ? ꯆꯩꯍꯧꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯅ ꯅꯆꯥꯁꯨ ꯏꯔꯝꯗꯝꯒꯤꯗꯃꯛ ꯀꯔꯤꯅꯣ ꯑꯃꯗꯤ ꯇꯧꯔꯝꯕ ꯄꯥꯝꯖꯔꯦ꯫ ꯏꯃꯥ, ꯄꯂꯦꯝ, ꯅꯪꯒꯤ ꯊꯃꯣꯏ ꯁꯣꯏꯗꯅ ꯀꯩꯍꯧꯒꯅꯤ꯫ ꯑꯗꯨꯃꯛꯇꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯈꯣꯡ ꯊꯥꯡꯗꯣꯛꯄ ꯉꯝꯗꯅ ꯑꯩ ꯂꯩꯔꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯇꯝꯁꯤ ꯂꯤꯠꯈꯤꯒꯗꯧꯔꯦ ꯏꯃꯥ꯫ ꯏꯃꯥ, ꯅꯪꯒꯨꯝꯕꯤ ꯀꯌꯥ ꯑꯃ ꯃꯩꯆꯥ ꯈꯥꯡꯂꯤꯕꯅꯤ꯫ ꯃꯁꯤ ꯃꯍꯧꯁꯥ ꯑꯣꯏꯕ ꯇꯥꯏ꯫ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯒꯦ ꯍꯥꯏꯔꯕꯗꯤ ꯄꯂꯦꯝꯁꯤꯡꯒꯤ ꯁꯤꯌꯣꯝꯅꯨꯡꯗ ꯁꯦꯝꯕ ꯇꯥꯏ ꯍꯥꯏꯅꯔꯤꯕꯅꯤ ꯏꯃꯥ꯫
ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯁꯦꯕꯥ ꯇꯧꯕꯅ ꯄꯂꯦꯝ ꯅꯪꯒꯤ ꯁꯦꯕꯥ ꯇꯧꯕꯅꯤ ꯈꯟꯖꯔꯒꯦꯀꯣ ꯅꯆꯥꯕꯨ ꯕꯣꯔ ꯄꯤꯕꯤꯔꯣ ꯏꯃꯥ ꯏꯃꯥ ꯅꯆꯥꯕꯨ ꯕꯤꯗꯥꯏ ꯄꯤꯕꯤꯔꯣ ꯄꯥꯕꯨꯡ ꯅꯆꯥꯕꯨ ꯊꯧꯅꯥ ꯍꯥꯞꯄꯤꯔꯣ ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯥ ꯁ꯭ꯌꯥꯝ ꯀꯨꯃꯥꯔ ꯑꯍꯜꯗꯨ ꯆꯤꯊꯤꯗꯨ ꯄꯥꯔꯒ ꯃꯄꯤ ꯇꯩꯊꯣꯛꯏ ꯃꯆꯥꯕꯨ ꯂꯥꯞꯅ ꯕꯣꯔ ꯄꯤꯕꯤꯔꯤ ꯆꯠꯈ꯭ꯔꯤꯕ ꯅꯍꯥ ꯑꯅꯤꯗꯨꯕꯨꯁꯨ ꯕꯣꯔ ꯄꯤ ꯑꯗꯨꯒ ꯇꯨꯝꯕ ꯊꯦꯝꯈꯤ ꯅꯣꯡ ꯉꯥꯜꯂꯝꯗꯥꯏꯅꯤ ꯅꯣꯡꯃꯩ ꯃꯈꯣꯜ ꯇꯥꯔꯛꯄꯗꯨ ꯑꯍꯜ ꯑꯅꯤꯗꯨ ꯃꯃꯤꯠ ꯎꯏꯁꯤꯟꯕ ꯌꯥꯗ꯭ꯔꯦ ꯈꯜꯂꯤ ꯑꯉꯥꯡ ꯑꯅꯤꯗꯨꯕꯨ ꯌꯧꯔꯝꯒꯗ꯭ꯔꯥ ꯀꯔꯤꯅꯣ ꯑꯃꯗꯤ ꯊꯣꯛꯂꯦ ꯃꯈꯣꯜ ꯀꯨꯡꯕ ꯍꯦꯟꯖꯤꯜꯂꯛꯏ ꯊꯥꯡꯒ ꯆꯤꯡꯖꯥꯎꯔꯣꯝꯗꯅꯤ ꯁꯦꯡꯐꯥꯠꯇꯕ ꯊꯥꯕꯜ ꯃꯔꯛ ꯑꯗꯨꯗ ꯑꯍꯜ ꯑꯅꯤꯃꯛ ꯃꯄꯥꯜ ꯊꯣꯛꯂꯛꯇꯨꯅ ꯅꯣꯡꯃꯩꯒꯤ ꯃꯥꯏꯀꯩ ꯂꯦꯞꯂꯤ ꯐꯅ ꯀꯨꯏꯅ ꯁꯨꯡꯂꯦꯞ ꯂꯦꯞꯇ꯭ꯔꯦ ꯁꯤꯕ ꯆꯪꯕꯗꯤ ꯅꯣꯡꯉꯥꯜꯂꯒ ꯄꯥꯎ ꯇꯥꯕ ꯍꯥꯏꯕꯗꯨꯅꯤ ꯑꯍꯜ ꯑꯅꯤꯗꯨ ꯑꯃꯨꯛ ꯇꯨꯝꯊꯗ꯭ꯔꯦ ꯅꯣꯡꯉꯥꯟꯕ ꯋꯥꯅ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯑꯉꯥꯡ ꯑꯅꯤꯗꯨꯅ ꯑꯃꯨꯛ ꯍꯧꯗꯣꯛꯂꯒꯗ꯭ꯔꯥ ꯍꯦꯛ ꯈꯟꯊꯔꯨꯕꯗ ꯃꯤꯠ ꯎꯏꯁꯤꯟꯕꯗꯗꯤ ꯃꯌꯥꯗ꯭ꯔꯦ ꯉꯔꯥꯡꯗꯒꯤꯅꯤ ꯆꯟꯗ꯭ꯔꯃꯥ ꯋꯥꯂꯥꯟ ꯏꯉꯥꯡ ꯉꯥꯡꯗ꯭ꯔꯤꯕ ꯃꯍꯥꯛ ꯁꯤꯔꯨꯕꯗꯒꯤ ꯍꯜꯂꯛꯂꯕꯅꯤꯀꯣ ꯈꯜꯂꯨꯕꯗ ꯍꯦꯛ ꯅꯤꯡꯁꯤꯡꯂꯨꯕꯗ ꯁꯛꯈꯪꯗꯕ ꯄꯥꯈꯪꯗꯨ ꯀꯥꯎꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯃꯥꯅꯕꯨ ꯃꯇꯝ ꯆꯥꯅ ꯀꯟꯕꯤꯔꯝꯗ꯭ꯔꯕꯗꯤ ꯃꯍꯥꯛ ꯁꯪꯁꯥꯔꯁꯤꯗ ꯑꯃꯨꯛ ꯎꯔꯔꯣꯏ ꯄꯥꯈꯠꯈꯤꯕ ꯑꯋꯥꯕ ꯅꯪꯈꯤꯕꯗꯨꯅ ꯃꯁꯥꯗꯨ ꯏꯇꯦꯛ ꯇꯦꯛꯏ ꯋꯥ ꯉꯥꯡꯅꯤꯡꯗꯦ ꯌꯥꯍꯧ ꯊꯦꯡꯅ ꯍꯧꯒꯠꯂꯤ ꯊꯣꯏꯅ ꯇꯨꯝꯂꯨꯕꯒꯤ ꯋꯥ ꯅꯠꯇꯦ ꯈꯪꯗꯦ ꯑꯗꯨꯝ ꯍꯤꯞꯇꯨꯅ ꯂꯩꯅꯤꯡꯏ ꯇꯧꯕꯒꯤꯗꯤ ꯁꯛꯈꯪꯗꯕ ꯄꯥꯈꯪ ꯑꯃꯅ ꯏꯔꯣꯟꯅꯨꯡꯗꯒꯤ ꯄꯝꯗꯨꯅ ꯊꯥꯡꯒꯠꯂꯛꯈꯤꯕ ꯑꯗꯨꯒꯤ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕꯒꯤ ꯋꯥꯈꯜ ꯑꯃꯁꯨ ꯌꯥꯎꯕꯅꯅꯤ ꯆꯠꯆꯔꯝꯗ꯭ꯔꯕꯗꯤ ꯄꯨꯝꯅꯃꯛꯁꯤ ꯊꯣꯛꯂꯝꯂꯣꯏꯀꯣ ꯈꯜꯂꯛꯏ ꯀꯝꯂꯥꯒ ꯅꯂꯤꯅꯤꯒꯕꯨ ꯋꯥꯔꯧꯔꯛꯏ ꯆꯟꯗ꯭ꯔꯃꯥ ꯄꯂꯦꯝ ꯄꯟꯊꯧ ꯁꯨꯔꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯅꯤ ꯃꯕꯨꯡ ꯑꯃꯒ ꯂꯩ ꯃꯄꯥꯟꯗ ꯂꯥꯏꯔꯤꯛ ꯇꯝꯂꯤ ꯆꯟꯗ꯭ꯔꯃꯥ ꯃꯁꯛ ꯋꯥꯠꯇꯦ ꯃꯇꯧ ꯂꯩ ꯌꯥꯝꯅ ꯆꯤꯡꯂꯦꯝꯃꯤ ꯈꯨꯜꯗꯨꯗ ꯃꯥꯕꯨ ꯄꯥꯝꯅꯩ ꯃꯥꯕꯨ ꯄꯣꯛꯄꯤ ꯇꯝꯐꯥꯃꯅꯤꯅ ꯃꯪꯒꯣꯜ ꯃꯆꯤ ꯑꯃꯗ ꯃꯆꯥꯅꯨꯄꯤꯒꯤ ꯅꯤꯡꯗꯨ ꯌꯩꯕ ꯈꯨꯗꯥ ꯐꯥꯕ ꯃꯨꯅ ꯂꯦꯡ ꯂꯦꯡ ꯆꯠꯄ ꯃꯁꯝꯗꯨ ꯇꯨꯡꯃꯥꯡ ꯐꯝꯃꯤꯟꯅꯔꯒ ꯁꯝꯆꯦꯠꯅ ꯍꯥꯊꯕꯤꯕꯗꯨꯗꯤ ꯌꯦꯡꯂꯣꯏ ꯍꯥꯏꯕ ꯉꯝꯗꯦ ꯃꯗꯨꯗ ꯍꯔꯥꯎꯖꯗꯨꯅ ꯃꯃꯥ ꯇꯝꯐꯥꯃꯅꯤꯅ ꯅꯣꯛꯆꯕꯗꯨꯗꯤ ꯃꯍꯥꯅꯤ ꯃꯄꯥꯕꯨꯡ ꯃꯗꯨꯃꯪꯒꯣꯜꯁꯨ ꯃꯗꯨꯃꯉꯥꯏ ꯃꯆꯥ ꯍꯦꯛ ꯎꯗꯕꯗ ꯍꯪꯂꯤꯕꯅꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯆꯥꯁꯤꯡꯒꯤ ꯄꯥꯎꯗꯨ ꯍꯦꯛ ꯇꯥꯕꯗ ꯃꯄꯥ ꯃꯗꯨꯃꯪꯒꯣꯜ ꯃꯃꯥ ꯇꯝꯐꯥꯃꯅꯤ ꯑꯅꯤꯅ ꯋꯥꯖꯈꯤꯕꯗꯨꯗꯤ ꯑꯉꯛꯄꯅꯤ ꯄꯥꯇꯥꯅ ꯆꯦꯟꯊꯗꯨꯅ ꯃꯆꯥꯕꯨ ꯂꯧꯈꯠꯂꯨꯔꯤꯕꯅꯤ ꯉꯁꯤ ꯑꯌꯨꯛꯁꯨ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯄꯥ ꯃꯗꯨꯃꯪꯒꯣꯜ ꯄꯥꯠꯇ ꯆꯦꯡ ꯂꯩ ꯊꯥꯗꯣꯛꯄ ꯃꯆꯥꯒꯤ ꯃꯊ꯭ꯋꯥꯏ ꯃꯃꯤ ꯀꯧꯈꯠꯄ ꯆꯠꯈ꯭ꯔꯤꯕꯅꯤ ꯁꯣꯝꯗꯅ ꯃꯃꯥ ꯇꯝꯐꯥꯃꯅꯤꯅ ꯃꯆꯥꯕꯨ ꯍꯧꯗꯣꯛꯂꯔꯦ ꯆꯟꯗ꯭ꯔꯃꯥ ꯍꯧꯒꯠꯂꯦ ꯑꯌꯨꯛꯀꯤ ꯊꯕꯛ ꯂꯣꯏꯔꯨꯔꯒ ꯃꯥꯒꯤ ꯂꯥꯏꯌꯦꯛꯐꯝ ꯀꯥꯗ ꯆꯪꯗꯨꯅ ꯐꯝꯈ꯭ꯔꯦ ꯃꯥꯒꯤꯗꯤ ꯋꯥꯈꯜꯕꯨ ꯈꯜꯂꯕꯁꯨ ꯑꯃꯕꯨ ꯇꯧꯔꯕꯁꯨ ꯃꯥꯒꯤ ꯅꯤꯡꯊꯤꯅ ꯂꯩꯇꯦꯡꯂꯕ ꯂꯥꯏꯌꯦꯛꯐꯝ ꯀꯥ ꯑꯗꯨꯗꯅꯤ ꯃꯥꯒꯤꯗꯤ ꯃꯐꯝꯗꯨꯅ ꯁꯥꯟꯇꯤ ꯐꯪꯖꯩ ꯋꯥꯈꯜ ꯊꯣꯛꯏ ꯃꯗꯨꯗ ꯀꯅꯥꯁꯨ ꯌꯦꯠꯄꯤꯔꯨꯗꯦ ꯀꯥꯗꯨ ꯆꯤꯇ꯭ꯔꯀꯥꯔ ꯑꯃꯒꯤ ꯀꯥꯅꯤ ꯍꯥꯏꯕꯗ ꯆꯣꯞꯇꯦ ꯅꯥꯀꯜ ꯑꯃꯗꯅ ꯂꯩꯀꯣꯜꯒꯤ ꯗ꯭ꯔꯤꯁꯥ ꯅꯥꯀꯜ ꯑꯃꯗꯅ ꯃꯃꯤꯡ ꯂꯩꯔꯕ ꯂꯥꯏ ꯀꯌꯥ ꯀꯌꯥꯅꯤ ꯃꯣꯅꯥꯂꯤꯁꯥ M.F. ꯋꯨꯁꯦꯟꯒꯤ ꯂꯥꯏ ꯁꯨꯔꯦ ꯃꯥꯅ ꯊꯦꯠꯂꯤꯕ ꯅꯥꯀꯜ ꯑꯃꯗ ꯂꯝꯍꯥꯡꯒꯤ ꯐꯖꯕ ꯎꯠꯄ ꯂꯥꯏ ꯃꯌꯥꯏꯗ ꯃꯥꯒꯤ ꯂꯥꯏ ꯌꯦꯛꯅꯕ ꯃꯆꯨ ꯀꯌꯥ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯊꯝꯅꯕ ꯄ꯭ꯂꯦꯠ ꯀꯌꯥ ꯒ꯭ꯂꯥꯁ ꯃꯆꯦꯠ ꯀꯌꯥ ꯃꯌꯥꯏꯗ ꯊꯥꯔꯤꯕ ꯁꯥꯏꯠ ꯇꯦꯕꯜ ꯃꯊꯛꯇ ꯇꯥꯗꯨꯅ ꯂꯩꯔꯤ ꯇꯨꯔꯤ ꯃꯈꯜ ꯀꯌꯥ ꯑꯄꯧꯕ ꯑꯀꯨꯞꯄ ꯃꯆꯨ ꯃꯃꯦꯟ ꯀꯌꯥꯒꯤꯅꯤ ꯁꯣꯐꯥꯅ ꯃꯐꯝ ꯆꯥꯅ ꯊꯥꯗꯨꯅ ꯂꯩꯇꯦꯡꯂꯤ ꯃꯔꯨꯞ ꯃꯄꯥꯡ ꯂꯥꯛꯂꯒ ꯐꯝꯅꯕ ꯃꯁꯥꯒꯤ ꯂꯥꯏ ꯌꯦꯛꯄꯗ ꯐꯝꯃꯅꯕ ꯐꯥꯟ ꯀꯌꯥ ꯃꯆꯤ ꯑꯃꯗ ꯂꯩꯇꯦꯡꯒꯤ ꯎꯄꯨ ꯈꯔ ꯌꯣꯠꯀꯤ ꯎꯒꯤ ꯁꯣꯕꯣꯛꯁ ꯌꯥꯎꯅ ꯃꯗꯨꯗ ꯆꯦꯛꯁꯤꯟꯅ ꯃꯥꯒꯤ ꯂꯥꯏ ꯌꯦꯛꯄꯒꯤ ꯄꯦꯟꯁꯤꯜ ꯃꯈꯜ ꯀꯌꯥ ꯌꯥꯎꯅ ꯐꯖꯅ ꯊꯝꯂꯤ ꯉꯁꯤꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯂꯔꯦ ꯋꯥꯂꯥꯟ ꯉꯥꯡꯗꯦ ꯑꯅꯤꯡꯕ ꯑꯃ ꯂꯩꯅ ꯐꯝꯊꯔꯛꯄ ꯃꯥꯜꯂꯤ ꯐꯝꯊꯕꯒ ꯑꯌꯨꯛꯀꯤ ꯈꯕꯔ ꯃꯃꯥꯅ ꯊꯝꯕꯤꯔꯝꯕꯗꯨ ꯄꯥꯔꯨꯏ ꯃꯥꯏꯊꯣꯡ ꯂꯥꯡꯁꯤꯟꯈꯤ ꯄꯥꯎ ꯑꯃ ꯌꯥꯎꯔꯦ ꯑꯍꯤꯡ ꯀꯥꯞꯅꯕꯗ ꯁꯤꯐꯥꯏ 3 ꯅꯍꯥꯔꯣꯜ 2 ꯁꯤꯔꯦ ꯑꯗꯨꯒ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯕ ꯅꯍꯥꯔꯣꯜ ꯀꯌా ꯍꯤꯗ ꯅꯥꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯁꯤꯔꯤꯕ ꯅꯍꯥꯔꯣꯜ 2ꯗꯨ ꯃꯁꯛ ꯃꯃꯤꯡ ꯈꯪꯗꯣꯛꯅꯅꯕ ꯔꯤꯝꯁꯀꯤ ꯃꯣꯛꯀ ꯊꯝꯂꯤ ꯍꯥꯏꯅꯁꯨ ꯏꯔꯛꯂꯤ ꯆꯟꯗ꯭ꯔꯃꯥ ꯈꯕꯔꯗꯨ ꯄꯥꯕ ꯉꯝꯗ꯭ꯔꯦ ꯊꯝꯂꯦ ꯃꯤꯍꯨꯟ ꯆꯣꯡꯉꯤ ꯋꯥꯈꯜꯅ ꯂꯝꯐꯦꯟ ꯌꯧꯈ꯭ꯔꯦ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯌꯥꯋꯣꯜꯂꯣꯏ 2ꯗꯨ
ngaranggi mabu kanbiramba Suraj haibadu manbra yengluri. Ngarang mana hinungda phambada thengnarakpadu nongmai ngaktani. Madi hangningkhibani karigino sak phajaba nangna asumna punsibu sanariba haina. Adubu hangba ngamkhide. Suraj ubada mahak ipa phajinkhibagum tawkhi. Ngaranggi thawdoktuda Suraj yawramlabadi siribadu mahak yawramlabadi hek khallubada Chandrama leifam khangde. Suraj na nganglamba wahai kharadu amuk ningsinglai. Lai amata yekpiyu hairambani. Mana susoidana yeke yakhrabani. Chandrama panthaningdre. Magi thamoi layumda Suraj ki maithongna mami samkhidringai. Ningsingba kauba aduna pukning mingselda mayeklana taringai. Housing mag ikthokhobana chumgani khale. Frame semi phajagadaba che khale. Frame da yepsele. Pencil machin semi amonba khale. Aduga ngahak mamit uisinduna mathamoy pukning wakhal pumba laksile. Ngarangi Suraj ki maithongdu mayek sengna unaba wakhal thadakre. Hapkadaba rasi yagi mawong wangba chawba mawong pumnamak ningsingba loreduna tapna soidanaba cheda pensinna layi macha machana Suraj ki maithong adudagi ngak adudagi hakchangi saruk adudagi khonggi saruk matek matek samduna semli. Phana kuina kadu mi lei haibagi khudam phawba laikhide. Mama tamhamaninasu mabu akaiba pibirudre. Mana aruba thabak ama tawrabadi adumna leigale. Maduda hek maram sadana yelurabadi saurakani. Ngasisu yetpidre. Phana kuirabagi tungda uwa phangle. Suraj ki chung phiral charaba ngarang ukhiba saktam adumak. Kusu male wangba chawba chanare. Hek nungsibadi lepliba firep. Yinglakliba cheblapa mideng aduni. Chandrama khoibu hitangfamda thenjilamlaga thengkhre haiduna nongmarakta hi honduna chatlamdai chepna yenglamba midengduni. Kayadi fajare pairiba nau nungsina humdokpiraba masam chaitharakliba nunglikaya isingi machu amata wathande. Chandramana mathwai hek yauna yekre. Aduga makhada fajaba mayekna Englishta Suraj haina thaduna loisile. Amuk ugani uraroi khangdraba sakhangdabadu ningsinglingaida yekthokhore. Leplare campus mathakda. Pakhang amadudi matung onthokpa mawongda yekli. Loisilakpagi aduwaidani Kamlaga Naliniga wa ngangangduna mapandagi sanglakpadu. Chandrama laidu yekhoba fare afawi ani silakpana halamlabadi yekpa yabagi wa leiramloi haina khanjai. Laidu che marakta losinkre. Aduga karisu tawdaba saduna leire. Anidusu changlaktuna phamlare. Ngarangi thawdoktugi awa pokthoknaba laklibani. Makhoi anina hauduna pubirubadagi saudanaba haiduna paumenba amuk laklibani. Wari kaya saruraba matung Chandramagi wakhal inung nungaitaba ubada Kamlana haurai. Chandrama na aikhoibo waroribro? Ohoi warofambodi thoi. Nangbudi yajadabani. Nalinisu wapangsilai. Ngarangi pakhang anido ay mi oiramgani haiba thajadrebu. Makhoi anido laklamdrabadi ngarang Chandrama sirabani. Aidine phumduda uduna laikhrabani haiba. Madutana iroirabani. Chandrama saudanaba Nalinina pangangdangang silibani. Chandrama su khumdaba tarabadi mata anidu warorani khanduna wahai khara tapna hairai. Ay kanabusu waraudie. Aina nungai haudribadi thawai kanbiramba mangonda tawbimal khangba wahai amata hayaudabaduni.